sini soidna pani nongan baga daibaki development ki kari ki thabak kaubagi mahutta nongan baga irang mayam si wari sita bada si mayam sob to mo ponna bada isu ngawe to bible do hang bat hang do puta forgive and forgiveness yang kala Tujuh lagi jadi form mesin 6 dilong, form West District ki manuk channel lagi form tu tadi sisi numidang, ocalak pun matam dah, koi senapati mana mau lecat luraga, kampung Faraga, mafam sida, lambi Faraga, halaki ba mana bukit Chief Minister Yumnang Khemchan, mafam sida lah, pun matam dah miam na, lambi jet hat laga, amu firan Pairaga, protest attack yang tadi madu dagi, Chief Minister sima mafam masih mak tadi tadi kumba matung dah, segi jaga sida itu Imaivel Singgi, pen dah wafam tu kari no haidana, Adumak nikhin hai tadi wari sana batu dah, ujik naga fruki, macam degi, amari mitai fruki macam degi, pondok kriwal se, naga teruk hat kiba, thogdo segi justice karang kanda pi kita nak bawa hang kia tu mana bukit Chief Minister ki, degi, madu ki justice ado, pi na ba NIA dah sini kerana madu na sungsung show dah pi regna tu ga, mui khara, hai di ba family ki macam degi, pondok kiba tu ujik se lot kerana bawa faham Corang na palle, adu na ujik NIA dah sini kerana madu sungsung show dah na NIA na di farak ni hai bagi wafah ma pondok langki adu ga justice adu karang kanda pangere hai matam tadi justice adu sungsung show dah na porakan hai dah na tana Kulai Pairaga, tingam di tamda lagi, bakudi maksi masih anak lokak kada paga dah bani, madu para ni ngai biu hai bawa faham pondok lami itu na, uji kau iragli ba, Thiba masih dah ida, sugi matang dah, suji state isu nate, step saja nate hai na, pondok lam badagi, kau pamising yang macam itu hari basi matokram na ujung na hai na hangu matam dah, madu dagi hawa laga, maki thorom tu lotion badan na hawa laga cat kere adu hari ba mana pondok lam yo paukum, odi ba Thibam adu ka miam na pam yo paukum adu taba pangak taba na maram waraga, yang akan bak kalau lauki down Nemsak kip jen ko justice, me charuk ki justice se panggan hai na, yang nak kana lauki. Sir, nadi ngasi, sumai na thousands of security puraga kampopi, anira humrak chat kregosa. Ekoi public singdi, ekoi khunda halak pusung amdre, ekoi sih stuck tauraga leye, ekoi public singsi yam ware sa, ekoi si yam ware, khunda chaninge chapko ngamdre, sa. Kasi ako deputy CM sarti ko maji chatpa maphamda magi da isu kai belai te na mana changma maphamda suru ain ma nungai na chali he adu gumna kasi deputy CM nimcha su akoi da su laraga magi area ne kampopi district ne hoji konsa khun ori bisi magi jaga ne adu na ma su kai dobi gi akoi marak ta laraga akoi buwari sabasi ma kari gi kibra sarngwanda akoi waka chabani sa ani model lagi ba jati kimaki si minister ne bai Aduna amagi awab su hang betab, amagi awab su hang betab. Lasi sawa kaya lay, jadi cancer na kaya lay, hangwa. Ay to di po. Ay si minister ki really panama lay po. Ay IDP pal su prempang kay. Kano cancer na ba dialysis sawa patient po ay palang pang po. Tiksi atubo menungda justice si pubira pubiyo haibasi ekoi na sarngonda hojikso ekoi da pambasi sarge assurance ka justice si pedong pubigira nongan baga daibaki development ki kari ki thabak kaubagi mahutta nongan baga irang mayam si wari sita bada si mayam sob to mo ponna bada isu ngawe Noina nungai itu, sama orang itu nungai dia. Patu kayak, asal nasu, mirun mithan dari dia buat tolong kapa apa alam le. Aku isi miu itu ni, sah boleh aku ikagus. Mana berapa? Cuma suka ya, cuma mirun mithan dari tengah itu suka apa le. Minum sih aku dah lain kisi kali. Kalau ID sana beri ko. Aidi amana lali so hairo amana lali so hairo na Christian mani ko to Bible do hang do puta forgive and forgiveness yang kala lagi sir ai koi amana babu ngako maksin hidro kadi nang isa chu me am bi young generation si kawai le hu no adum khana da na la sai chap ya di to di tension da ai so the power ya di sum le hu godra ada ni pha ba sibu सरकार है मंगा दो ममिंग दो फेसबुक की जॉब को देखी
loi lot kare Chingda Lotkhibadi Thiba koi Chingda Thabak Phabasti am dai kana na kai no loi question laga Thiba da phangi Chingda Thiba si wa ne ado Paiba case su NIA na Paiba ni na police na mating pangbudi ai police na maduda sanction laga yaw busi ate NIA da sinarubla but na koi thajabiu NIA hebsi world class ki agency ni soidla pani moidi maran macha macha leiba paroi maran mapum leiba doi phane noina tumba yada gai noina chaba yada bagi noina khangi do samani agoi su asasi na phare digo sida paraga tatnani noina ko achat awong check tawrani aina yabadi nati adusu aina yadasu akoisu kai ba haingam dise nogi thamoi nuai tabdune somehow Santi Thoraga Santi Thamam Natana Sakati Yaro koisu mang amusu mang Santi Pang ekhoi Manipur Santi Pangni haridi egi motdi so si government of India na talop pirga leirga moina karamna moigi KMDG Nongmei Paiba Kholai Paiba public sing mosi wa halibno aduda asugi mi singna sogi mi singna ayamada se hojik si moina thabak si tawri ni ekhoi public sing wa halisi ibung swai komge Nongmei se maitei na paigera nagana paigera kukina paigera Nongmei Paiba Yaroi ko Hourani usi Nongmei Paiba amte Yaroi maitei na Paiba su Yaroi nagana Paiba su Yaroi kukina Paiba su Yaroi but su cd akoi state ki subject natte 2008 tagi su lainana mani adubu sugi niyum do kaina moisu Nongmei Paiba thoi atei su mayam thoi Nongmei do karamane hena paige do di koi mayam lui khangi ai sindagi palaroi Nongmei do loi paina re koi si naga su paire maitei su paire kuki su paire loi paire ba si Nongmei se loi lokthok de koi shanti lai ro adu sir simodi akoi yana sebo sir te na utaro subra ibung hai sir ngasai si te mai kumun ni na mo hero Nongmei se loi na adu gido hai ge ko sa Nongmei sidi aina asigi area da aina ai lalon bini ko sa Nongmei sidi kedongai de su close to budi ngamlo sa ai ngonda hayo haridi ko sa maramdi cengi tamgi cham manara tanghai khairaga leibani ko maramdi saitu ga kamphaso saitu kampopi gi maramda khitang haige sar na ai bhayo haibani na akhoi nongma phoba naga na emle ka blete akhoi naga ga saita hayo arti constable gi police macha phoba khoi de leibana te ko sa mkhoi di emle se kamphaso ka saitu digi kampopi digi ga nate asomda sakul digi emle miam sidi mkhoi gi kota za loin male ko sa adu gi de ai thajab leye mkhoi di uji tampata irang thopsida magi duty post leiba kangbu si hujik si kadai de lebra handa konsa khunda constable ama yowai habdo adam haina koki sing de chalaga leibani sa adam haina leibani na foreign thirarodi aidi government gi mi ni haina magi khulai du pairaga leirani amuka adu gi loiradi amuka chingda chalaga aidi underground ni harani aduna akhoi gi damata hayo haradi adu gi damata di hoi thibadi cartouche gumba thaina gi chahi kun tha gi mamang gi konthong gumba di phangba ya adubu uji gi damata hayo haradi sa adu gi damata di akhoi du hen haida khoi mi pa akhoi pakhat bi yowem sa ai pura makisi minister boraga su aina tapak ta pu bonina tapak di pram ko bolega yunele pigi Nongmei bumbudi thoi ama loi question laga lokoi pani koi SB sai boina maitei na Paiba Yaroi nagana Paiba Yaroi kuki na Paiba Yaroi kanala khare na paige de sin de hiding de noina su khangi ede su khangi salage sir adiki sugi do state ki sunate habdo sudu state ki sunate habdo sa to gundu mo sir Magidi yaridi ai karamna security miam chalaga ka kampopi yoba ngamira churanchapur yoba ngamira haiba khatni magi lowang do yeng bakanda
asi mana athuba manungda pi tradi ekoi khongjang jangsin gini asi digi akan ba jangsin gini family ki mai kai digi phongdo e maming palle haiba tar madu lot khre hari ba se ekoi chingda lothibani na madu thibada wai haiba gi wafam ma su palle haiba tare aduna lairi ba pose chingi issue je ching se lo leitre hari ba se chungga tawribra khudong chadre hari se kari karama matang da oi ga tawriba no aduga lairi ba chingi area sing sida khudong chadre haiba je hata ki jiga tharaga di tangkak se anira kumba ahumla kumba chure haiba tare madu mana marga numi khrani gi mamang da kovra team CRPF ki kovra si chingi adumla ba mafam da yamna thoidok hen dona haithoi chingthoi bani haina kauraga leirabani makhoi gi moral responsibility je kada chakhr bagi myangi maike de gi hujik se achauba phongdoga hangli haiba tare aduna makhata ba khongthang kari fiom la pagi habdira mo hana yemina mata duga chimisa chakhi matam da kholau kya yaning da kholau kya lawdan tar hojik lami tingbai khongjang hena kanchel lagli haiba phang thamjolo na makhata pagdom yana tamna hona jage hoji phokoi na pagdom jari ba nauriam tanranjan ichel news niawak namdilong Imphal West District Manipur